Inga ingegi matamni nongna phudit phuna churi onthoknasu kanna tai nong ado manak nakna lainaba mi phawba wangangba phawba tanade adugi matik kanna chukhre nongdo numit nini leptana churakpa nong oibana kana amatana punsigi sinthapangna-dri mayum-mayumdagi hendokna-dri nongmagi chara talaga chajaba miyoidi makokta makhut hapa haibadu thoklari palem panthawna thambiramba mallaba ina kupayum adusu nungsi haitaba nong mahakna maram oiduna loina yuri mama mapa laijadraba machin manaw ahumdusu nong yuriba mafamsing aduda araiba konsing thamduna yanaba laknari onthokpa mataw haibadu oiri machi ahal luchingna manaw anida yengduna ichegi langlen atomba chalo nakhoi ani phamjawda leiruro nong ase kanna tabana yamna su ingi soidana naba tare machin manaw ani ase palem panthawna nauna hundok piramle aduba luchingna ahal oibana mahakti sarip kamdong phari adubu manaw nupi langlin amadi mawpa atombadi pikli aduna phana angang oijarabaso matam pumbada mama saklabi machi halna haiba wa khudingmak loina hoi haiduna adumak yazai aduna manaw nupi langlina tapna khumlai hoi che adudi phamjawdu oina layuragi asi haraga mawpagi makhutu paiduna chasi haibagumna haifet chingi adubu machi yamagi makhut adu haifet phaduna atombana ngai khu oichi yai asi haraga machi ahalda onsilaktuna ichi hal ngarangsu nong tai haiduna chak thongdi ngasisu nong tabanina chak thongloidro ichi hal nawpadi chak yam chaningi mawpagi adok nungsiba matawda machi ahal luchingdo haifam tawfam khangjadi achumbani ngarangdi nong tai haiduna thabak chattabana chakhum mai mutle adubu mahaksu pakhum amadi pirei atomba nongse kanna tabanina ichese thabak chatri aduna chakto hayeng ichen phajana thongbiragi ngasidi mairen aribam leiribase champut phulaga charasiko chocho ipadi maramukpani nache yage phamjawdane tumuro iche mairen phapaloiragane haudoraklagi atombasu mache halna haribado yai chak chadaba yaroi haiduna ningai tawrudi hairai harau harau mahaksu adudi che hal ai tumuragi horen haudorau ko aduga hayengdi chak soidana chasi kui che hal hoi hoi chadoni hayengdi ne iche halna soidana chak thongbini yei pagi chocho tumuro atomba lao iche yai wari libirage hoi che yai asumna machin mawpado panthawna thambiramba nong yudaba phamjaw leibadomda chatkhri machi uribi mahakti haujiktada khamduna thamlamba pirang pumba maning tamna tariba nongjugumna ichel nairakli mikup asida palem panthawu ningsingduna tengtharakli makhondu tablapna hada palem apokpi panthaw apokpa nungsiba namom oibi ai hakti onthokna wari nako nakhoina pisak pikna hundok piramba makhoi anise namom oibi ai hakna mabuk thanna pijaba ngamdri machem aina lairabi oirubana ipana chak chagi hairakpada pijaba ngamdredo karigi palem panthawna khoi ani makna nacha singbu thadoktuna khamnung sawa tankhriba karigino kapli machi oibi mahak ado thamoi sokna wana chakna kapli asumna ngai haki matung nongsu tapna patharakli nungthingi matamni nong kana chukhibana iram khonglamsu ising chawri aduna khungi miyoi pumba masa masagi in puthoktuna nga phaba chatnarami tanja sida luchinga lunatina jabi laikai mahagi chanabi mata pitruna mabu in solusi haiduna hauba lakli pitru ipik hek pikhai phanik tu koktakna setli aduga makhutuna in hangil supairi picture basu pitru khonjen yamna hawi aduna kanta kaurai chanabi mata mahakpo ita luching taburita aini kauri basibo luching imungdagi thoraktuna haima kari noita illo hangi watorei basina nga pharuge haribo manita in hangela sibu nga phadrabadi kari taw haribano chalo nangsune in puthoro
ꯂꯧꯈꯣꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥ ꯐꯥꯕ ꯆꯠꯅꯈꯤ. ꯉꯥꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦ. ꯏꯕꯥꯅꯤꯁꯨ ꯉꯥ ꯐꯥꯔꯨꯁꯦ. ꯍꯣꯏ ꯏꯇꯥ, ꯐꯥꯔꯨꯁꯦ. ꯑꯩ ꯏꯟ ꯂꯧꯊꯣꯛꯂꯨꯒꯦ. ꯂꯨꯆꯤꯡꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯒ ꯑꯇꯣꯝꯕꯒꯁꯨ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯂꯤ. ꯂꯥꯡꯂꯦꯟꯅ, ꯆꯦ ꯄꯤꯛꯇ꯭ꯔꯣ, ꯏꯟ ꯊꯥꯕ ꯆꯠꯇꯣꯏꯔꯣ? ꯍꯣꯏ, ꯏꯟ ꯊꯥꯔꯨꯒꯦ ꯇꯧꯕꯅꯤ. ꯅꯪꯁꯨ ꯆꯠꯂꯨꯁꯤꯔꯥ? ꯇꯜꯂꯤꯗ ꯆꯦ ꯄꯤꯛꯇ꯭ꯔꯣ, ꯏꯆꯦꯍꯜꯅ ꯌꯥꯔꯛꯑꯣꯏꯌꯦ. ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯆꯠꯂꯨꯁꯤ ꯀꯩꯅꯣ. ꯉꯥ ꯐꯥꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯨꯆꯤꯡꯅ ꯇꯥꯍꯧꯔꯗꯨꯅ, ꯏꯇꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯩꯈꯣꯝ ꯃꯔꯛ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ? ꯅꯪꯁꯤꯗꯤ ꯃꯊꯣꯡ ꯂꯩꯃ ꯆꯥꯗꯦꯗ. ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯆꯠꯅꯤꯡꯂꯝꯅꯤꯅ ꯍꯥꯏꯕꯅꯤꯗ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯍꯣꯏꯗ ꯂꯥꯡꯂꯦꯟ, ꯂꯥꯛꯑꯅꯨ. ꯀꯣꯟꯅꯅꯦ, ꯂꯩꯈꯣꯝ ꯊꯣꯛꯇ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤꯀꯣ. ꯍꯣꯏ ꯆꯦ ꯄꯤꯛꯇ꯭ꯔꯨ. ꯑꯇꯣꯝꯕꯅ ꯃꯆꯦꯍꯜꯗ ꯌꯦꯡꯗꯨꯅ, ꯏꯆꯦꯍꯜ, ꯉꯥ ꯐꯥꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯂꯥꯛꯀꯦ. ꯍꯩꯃꯥ, ꯑꯇꯣꯝꯕ, ꯍꯧꯖꯤꯛꯇꯗ ꯂꯩꯈꯣꯝ ꯊꯣꯛꯏ, ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ. ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯄꯥꯗꯤ. ꯍꯣꯔꯦꯟꯅꯦ, ꯏꯆꯦꯍꯜꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯀꯗꯣꯔꯤꯕꯅꯤ. ꯌꯨꯝꯗꯅꯦ, ꯏꯆꯦ ꯌꯥꯏꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯆꯦꯍꯜ, ꯑꯗꯣ ꯍꯣꯔꯦꯟ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯎꯀꯣ. ꯍꯣꯏ ꯍꯣꯏ, ꯐꯥꯔꯛꯀꯦ ꯐꯥꯔꯛꯀꯦ. ꯂꯥꯡꯂꯦꯟ, ꯏꯆꯦꯍꯜ ꯆꯠꯂꯨꯈꯤꯒꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯆꯦꯍꯜ. ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯒ ꯂꯥꯡꯂꯦꯟꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯧꯈꯣꯡ ꯇꯝꯅ ꯏꯟ ꯆꯤꯡꯕ ꯆꯠꯈꯤꯔꯝꯃꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯁꯤꯡꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ. ꯑꯗꯨꯒ ꯉꯥꯁꯨ ꯌꯥꯝꯅ ꯐꯥꯔꯝꯃꯤ. ꯂꯨꯆꯤꯡꯁꯨ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ. ꯂꯨꯆꯤꯡ ꯉꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ, ꯉꯥꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ. ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯈꯔ ꯌꯣꯟꯗꯨꯅ ꯆꯦꯡ ꯋꯥꯟꯒꯦ. ꯑꯗꯨꯒ ꯉꯥꯁꯦ ꯈꯔ ꯑꯃꯅ ꯊꯣꯡꯂꯒ ꯏꯄꯥꯒ ꯏꯅꯥꯎꯅꯨꯄꯤꯒꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒꯦ ꯉꯁꯤꯗꯤ. ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯟ ꯑꯗꯨꯕꯨ ꯁꯣꯜꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯇꯨꯅ ꯏꯟ ꯆꯤꯡꯕ ꯆꯠꯂꯨꯕꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ. ꯄꯤꯛꯇ꯭ꯔꯨꯒ ꯂꯨꯆꯤꯡꯒꯁꯨ ꯄꯨꯟꯅ ꯑꯗꯨꯃꯛ ꯍꯟꯃꯤꯟꯅꯔꯛꯂꯤ. ꯄꯤꯛꯇ꯭ꯔꯨꯅ, ꯑꯁ, ꯏꯇꯥ, ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ. ꯅꯠꯇꯦ, ꯅꯪꯕꯨ ꯉꯥ ꯃꯃꯥꯔꯕ? ꯉꯥꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯏꯟꯗ ꯂꯣꯏꯅ ꯀꯧꯁꯤꯜꯂꯤꯕꯁꯤꯕꯣ? ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯥꯒꯤ ꯇꯥꯕ ꯋꯥ ꯑꯁꯤꯗ ꯂꯨꯆꯤꯡꯅ ꯅꯣꯛꯇꯨꯅ, ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯣꯟꯊꯣꯛꯄ. ꯅꯪꯒꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯥꯔꯤꯕꯁꯤꯗꯤ. ꯀꯔꯥꯏꯗꯒꯤꯅꯣꯗ ꯏꯇꯥ? ꯅꯪꯒꯤ ꯉꯥꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤꯇꯃꯛ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤꯁꯤꯗꯤ. ꯏꯇꯥꯒꯤ ꯏꯟꯗ ꯂꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯂꯥꯕ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤꯌꯦ. ꯉꯥ ꯐꯥꯎꯕ ꯐꯖꯕ ꯍꯦꯛ ꯄꯥꯝꯃꯤ. ꯑꯗꯨꯅꯅꯤ, ꯐꯖꯕꯤ ꯏꯇꯥꯒꯤ ꯏꯟꯗꯅ ꯍꯦꯟꯅ ꯂꯛꯂꯤꯕꯁꯦ. ꯑꯩꯈꯣꯏꯗꯤ ꯁꯛꯀ ꯊꯤꯔꯦꯗꯣ, ꯄꯤꯛꯀ ꯄꯤꯛꯑꯦ, ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯃꯣꯝ ꯈꯔ ꯐꯥꯔꯤꯕꯁꯤꯅꯤ. ꯍꯟꯗꯛꯇꯤ ꯂꯨꯆꯤꯡꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯔꯛꯂꯦ. ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯃꯥ ꯅꯣꯛꯇꯕ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ. ꯏꯇꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦꯗ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯅꯈ꯭ꯔꯦ. ꯃꯆꯦꯍꯜ ꯂꯥꯛꯄ ꯎꯕꯗ ꯑꯇꯣꯝꯕꯗꯨ ꯍꯔꯥꯎꯅ ꯃꯥꯡꯒꯣꯟꯗꯒꯤ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯌꯥꯝꯅ ꯅꯥꯟꯕ ꯑꯣꯏꯕꯅ ꯑꯇꯣꯝꯕꯗꯨ ꯅꯥꯟꯊꯨꯔꯦ. ꯂꯩꯈꯣꯝꯁꯨ ꯏꯇꯩ ꯇꯩꯔꯦ. ꯂꯨꯆꯤꯡ ꯆꯦꯟꯁꯤꯟꯗꯨꯅ, ꯑꯁ, ꯑꯇꯣꯝꯕ, ꯁꯣꯛꯄ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯅꯣ? ꯏꯆꯦꯍꯜ ꯂꯥꯛꯀꯗꯕ ꯑꯁꯨꯝ ꯂꯩꯔꯕꯁꯤꯕꯣ? ꯑꯁ, ꯂꯩꯈꯣꯝꯅ ꯂꯣꯏꯅ ꯇꯩꯔꯤꯁꯤꯗꯤ. ꯑꯇꯣꯝꯕꯗꯨ ꯇꯨꯔꯦ ꯍꯥꯏꯕꯒꯤ ꯑꯅꯥꯕ ꯐꯥꯎꯗꯦ. ꯃꯆꯦꯅ ꯐꯥꯔꯛꯄ ꯉꯥꯗꯨꯕꯨ ꯌꯦꯡꯅꯤꯡꯕꯅ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯃꯉꯛꯇꯨ ꯁꯠꯂꯤꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯌꯥ, ꯏꯆꯦꯍꯜ, ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝꯃꯤꯍꯦ. ꯑꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯂꯩꯕꯤ ꯃꯆꯦ ꯌꯥꯏꯃꯕꯨ ꯀꯧꯖꯩ. ꯏꯆꯦ ꯌꯥꯏ, ꯊꯣꯛꯂꯛꯑꯣ. ꯏꯆꯦꯍꯜꯅꯅꯦ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯑꯦ. ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯇꯨ. ꯑꯇꯣꯝꯕ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ, ꯏꯆꯦꯍꯜ, ꯑꯩꯈꯣꯏꯒꯤ ꯉꯥꯁꯤ ꯌꯥꯝꯃꯤꯀꯣ ꯌꯥꯝꯅ. ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯁꯨ ꯍꯔꯥꯎꯅ, ꯏꯆꯦꯍꯜ, ꯉꯥꯁꯦ ꯌꯥꯝꯃꯤꯀꯣ. ꯃꯤꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯐꯥꯅꯕ꯭ꯔꯣ ꯏꯆꯦꯍꯜ? ꯉꯁꯤꯗꯤ ꯉꯥ ꯌꯥꯝ ꯐꯥꯅꯩꯌꯦ. ꯃꯆꯦꯒꯤ ꯋꯥꯗ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯈꯔ ꯆꯥꯎꯔꯕ ꯑꯣꯏꯕꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯅ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯅꯥꯊꯩꯗꯨꯅ ꯇꯞꯅ ꯃꯆꯦ ꯑꯍꯟꯕꯨ ꯇꯇꯨ ꯌꯦꯡꯗꯨꯅ, ꯏꯆꯦꯍꯜ, ꯑꯩꯈꯣꯏꯗꯤ ꯆꯦꯡ ꯂꯩꯇꯕꯅꯤꯅ ꯉꯥꯁꯦ ꯆꯥꯕ ꯐꯪꯉꯔꯣꯏꯀꯣ. ꯆꯦꯡ ꯋꯥꯅꯕ ꯉꯥꯁꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯥ? ꯂꯨꯆꯤꯡ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯄꯥꯏꯕꯤꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ, ꯀꯔꯤꯒꯤ ꯆꯥꯕ ꯐꯪꯗꯅꯤ? ꯆꯥꯗꯣꯏꯅꯤ.
ꯆꯦꯡꯁꯨ ꯋꯥꯟꯗꯣꯔꯤꯕꯅꯤ ꯉꯥ ꯌꯥꯝꯂꯤꯕꯁꯤꯗꯤ ꯈꯔ ꯌꯣꯟꯊꯣꯛꯂꯒ ꯆꯦꯡ ꯋꯥꯟꯗꯣꯏꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯤ ꯑꯇꯣꯝꯕꯅ ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯏꯆꯦꯍꯜꯅ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯣꯏꯅ ꯊꯣꯡꯒꯗꯣꯏꯔꯣ ꯉꯥꯁꯨ ꯊꯣꯡꯗꯣꯏꯔꯣ ꯏꯆꯦꯍꯜ ꯊꯣꯡꯗꯣꯏꯅꯤ ꯏꯆꯦꯍꯜ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥꯁꯤ ꯌꯣꯜꯂꯨꯒꯦ ꯑꯗꯨꯒ ꯆꯦꯡꯁꯨ ꯋꯥꯜꯂꯛꯂꯒꯦ ꯑꯁꯨꯝꯅ ꯂꯨꯆꯤꯡꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯌꯣꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯡꯁꯨ ꯋꯥꯜꯂꯝꯃꯤ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯃꯤꯠꯇꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯂꯥꯛꯂꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯔꯣ ꯍꯥꯏꯕꯒꯨꯝ ꯌꯥꯍꯧ ꯉꯟꯕ ꯆꯦꯛꯂꯥ ꯀꯌꯥꯅ ꯌꯥꯀꯥꯏꯔꯣꯟ ꯁꯛꯂꯤ ꯌꯦꯟꯕꯥ ꯑꯣꯏꯕ ꯀꯌꯥꯁꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯔꯤ ꯁꯣꯝꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯏꯃꯨꯡꯗꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯌꯥꯝꯕ ꯆꯤꯡꯂꯦꯟ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯄꯤꯛꯇ꯭ꯔꯨꯒꯨꯝꯅ ꯄꯤꯛꯂꯝꯗꯦ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯄꯥꯝꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯒ ꯇꯤꯟꯅꯔꯤꯕꯤ ꯂꯥꯏꯔꯕꯤ ꯂꯨꯆꯤꯡꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯩ ꯆꯤꯡꯂꯦꯟ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯅꯕ ꯊꯧꯔꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯁꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯏꯃꯥ ꯄꯤꯁꯛ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯑꯍꯨꯝꯂꯛ ꯀꯛ ꯆꯤꯛꯄꯤꯗꯨꯅ ꯆꯠꯂꯣ ꯍꯣꯔꯦꯟꯅꯦ ꯊꯦꯡꯗꯤ ꯃꯝꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯍꯜꯂꯧꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯆꯤꯡꯂꯦꯟꯗꯨ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯤꯁꯛꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯄꯤꯁꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯆꯥ ꯆꯤꯡꯂꯦꯟꯒꯨꯝꯅ ꯋꯥꯡ ꯆꯥꯎꯏ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯕꯁꯤꯅ ꯃꯃꯥ ꯄꯤꯁꯛ ꯂꯧꯕꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯤꯛꯂꯤꯕꯅꯤ ꯄꯤꯛꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯄꯤꯛꯇ꯭ꯔꯨ ꯃꯊꯣꯡꯁꯨ ꯌꯥꯝꯅ ꯆꯥꯔꯝꯗꯦ ꯐꯅ ꯆꯥꯎꯔꯕꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩ ꯃꯃꯥꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯁꯤ ꯐꯥꯎꯕ ꯄꯤꯛꯇ꯭ꯔꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯄꯤꯁꯛꯇꯨ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯏ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯧꯒꯠꯂꯣꯅꯦ ꯍꯩꯃ ꯃꯁꯤ ꯇꯥꯗꯦꯅꯦꯍꯦ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯨ ꯁꯤꯔꯕꯣ ꯍꯥ ꯅꯨꯃꯤꯠꯅ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯗꯨꯅꯅꯦ ꯅꯪꯅꯅꯦ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯤꯕꯗꯣ ꯈꯪꯉꯕ ꯄꯤꯛꯇ꯭ꯔꯨ ꯆꯥꯎꯕ ꯍꯦꯟꯗꯦ ꯍꯥꯏꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯉꯍꯥꯟꯋꯥꯏ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄ꯭ꯔꯣ ꯑꯗꯨꯒꯤꯔꯣ ꯏꯃꯥꯁꯨ ꯄꯤꯛꯏꯗꯣ ꯍꯩꯃ ꯃꯆꯤꯟ ꯑꯁꯦ ꯈꯨꯝꯕꯗꯤ ꯂꯦꯞꯇꯦꯅꯦꯍꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯃꯁꯦ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯍꯧꯒꯠꯂꯔꯣꯏꯗ꯭ꯔꯣ ꯑꯁ ꯏꯃꯥ ꯉꯥꯡꯉꯤꯍꯦ ꯑꯋꯣꯏꯕ ꯌꯥꯝꯅ ꯉꯜꯂꯤꯌꯦ ꯆꯠꯂꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯐꯩ ꯇꯨꯝꯃꯨ ꯅꯪ ꯈꯪꯅꯤꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯄꯤꯛꯇ꯭ꯔꯨ ꯃꯣꯃꯣꯟꯒ ꯇꯧꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯩꯅ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯎꯏꯁꯤꯜꯂꯤ ꯃꯃꯤꯠꯀ ꯈꯪꯁꯤꯡꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯨꯝꯃꯨꯀꯣ ꯄꯤꯁꯛ ꯉꯥꯡꯅ ꯊꯣꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯃꯃꯥ ꯇꯥꯅꯕ ꯃꯥꯁꯨ ꯂꯥꯎꯏ ꯏꯃꯥ ꯑꯉꯥꯎꯕꯤ ꯐꯖꯔꯦꯅꯦꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯕ ꯑꯌꯥ ꯐꯝꯖꯥꯎꯀꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯨꯆꯤꯡꯅ ꯃꯅꯥꯎ ꯅꯨꯄꯤꯒ ꯃꯧꯄꯥ ꯅꯨꯄꯥꯒꯕꯨ ꯆꯥꯛ ꯄꯤꯖꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯏꯆꯦꯍꯜ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯧꯄꯥꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯁꯥꯟꯅꯕ ꯆꯠꯂꯕꯁꯨ ꯅꯧꯄꯥꯕꯨ ꯊꯥꯗꯣꯛꯀꯅꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕ ꯅꯆꯦ ꯌꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯏꯄꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯣꯔꯦꯟ ꯏꯆꯦ ꯍꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯨꯃꯀꯛ ꯂꯩꯔꯛꯀꯦꯀꯣ ꯍꯣꯏ ꯏꯆꯦꯍꯜ ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯅ ꯂꯝ ꯍꯦꯜꯂꯣꯏꯌꯦ ꯑꯗꯨꯅ ꯆꯨꯃꯀꯛ ꯂꯩꯔꯛꯎꯀꯣ ꯂꯩꯔꯛꯀꯦ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯏꯆꯦꯍꯜ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦꯍꯜ ꯑꯁꯨꯝꯅ ꯂꯨꯆꯤꯡꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯁꯦꯟꯌꯥꯝ ꯄꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯃꯇꯝꯅ ꯇꯞꯅ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯂꯥꯡꯂꯦꯟꯕꯨꯁꯨ ꯁꯥꯟꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯂꯤ ꯑꯉꯥꯡ ꯑꯃꯅ ꯂꯥꯡꯂꯦꯟ
ꯂꯥꯎ ꯁꯥꯟꯅꯔꯨꯔꯁꯦ ꯅꯣꯏ ꯑꯇꯣꯝꯕꯁꯨ ꯄꯨꯔꯛꯑꯣ ꯉꯁꯤꯗꯤ ꯇꯨ ꯑꯩꯈꯣꯏꯅꯅꯦ ꯂꯩꯒ ꯃꯌꯥꯝ ꯍꯦꯛꯂꯛꯑꯦ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯁꯦ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯁꯥꯟꯅꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯧꯄꯥꯕꯨ ꯄꯨꯗꯨꯅ ꯁꯥꯟꯅꯕꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯗꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯁꯥꯟꯅ ꯀꯌꯥ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯩ ꯈꯔ ꯑꯃꯅ ꯌꯦꯟ ꯀꯥꯎꯅꯕꯤ ꯁꯥꯟꯅꯩ ꯈꯔꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯩ ꯃꯐꯝ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯅꯣꯛꯈꯦꯕ ꯂꯥꯡꯕꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯑꯇꯣꯝꯕꯁꯨ ꯃꯆꯦ ꯌꯥꯏꯅ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯦ ꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯌꯥꯏ ꯑꯩꯁꯨ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯔꯤꯕꯁꯦ ꯌꯥꯎꯔꯨꯒꯦꯕ ꯑꯩꯁꯨ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯃꯤ ꯑꯍꯟꯒꯤꯅꯤ ꯑꯉꯥꯡ ꯅꯪꯅꯅꯦ ꯏꯄꯤꯛ ꯄꯤꯛꯅ ꯀꯃꯥꯏ ꯌꯥꯎꯗꯣꯏꯅꯣ ꯑꯗꯨꯒꯅꯦ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯤꯠꯇ ꯆꯩꯅ ꯊꯤꯜꯂꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ ꯅꯪ ꯃꯤꯠ ꯇꯥꯡꯕ ꯀꯤꯖꯗ꯭ꯔꯥ ꯑꯁ ꯑꯗꯨꯗꯤ ꯀꯤꯖꯩꯗ ꯑꯩ ꯁꯥꯟꯅꯔꯔꯣꯏꯒꯦ ꯑꯗꯨ ꯏꯆꯦ ꯌꯥꯏ ꯌꯦꯡꯕꯗꯤ ꯃꯤꯠ ꯇꯥꯡꯉꯣꯏꯀꯣ ꯑꯗꯨꯅ ꯑꯩ ꯌꯦꯡꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯗꯤ ꯌꯥꯏꯌꯦ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯑꯇꯣꯝꯕꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯌꯥꯎꯔꯨꯗ꯭ꯔꯦ ꯃꯆꯦꯍꯣꯏꯒꯤ ꯁꯥꯟꯅꯕ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤ ꯃꯆꯦꯅ ꯍꯜꯂꯛꯂꯒ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯧꯄꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯅꯕ ꯏꯁꯤꯡ ꯈꯔ ꯁꯣꯛꯏ ꯑꯇꯣꯝꯕ ꯁꯦ ꯅꯨꯡ ꯃꯊꯛꯁꯤꯗ ꯐꯝꯃꯨꯁꯦ ꯏꯆꯦ ꯌꯥꯏꯅꯦ ꯅꯈꯣꯡꯁꯦ ꯍꯥꯝꯗꯣꯛꯄꯤꯒꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯌꯥꯏ ꯍꯣꯔꯦꯟ ꯏꯆꯦ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯆꯨ ꯃꯀꯛ ꯂꯩꯔꯛꯇꯣꯏꯖꯥꯠꯂꯥ ꯉꯁꯥꯏꯗꯤ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯃꯤꯀꯣ ꯍꯥꯏꯔꯝꯃꯤ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤꯗ ꯁꯣꯝꯗꯅ ꯂꯨꯆꯤꯡꯁꯨ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯜꯂꯤ ꯑꯗꯨꯒ ꯆꯨ ꯃꯀꯛꯇꯨ ꯂꯩꯔꯒ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯇꯥꯟ ꯆꯥꯅꯕꯅ ꯊꯕꯛ ꯍꯜꯂꯛꯄ ꯆꯤꯡꯂꯦꯟꯒꯁꯨ ꯍꯦꯛ ꯊꯦꯡꯅꯔꯤ ꯂꯨꯆꯤꯡ ꯅꯪꯁꯨ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯇꯥ ꯆꯤꯡꯂꯦꯟꯁꯨ ꯍꯟꯕꯤꯔꯛꯂꯕꯣ ꯍꯜꯂꯤ ꯑꯗꯨꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯆꯤꯡꯂꯦꯟꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯣꯟꯅ ꯂꯨꯆꯤꯡ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯊꯝꯂꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯐꯣꯡꯂꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯖꯗꯦ ꯆꯤꯡꯂꯦꯟ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯏꯇꯗꯤ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯂꯨꯆꯤꯡ ꯇꯥ ꯆꯤꯡꯂꯦꯟ ꯀꯩ ꯍꯥꯏꯒꯦ ꯆꯤꯡꯂꯦꯟꯗꯨ ꯏꯛꯑ ꯑꯃꯨꯛ ꯇꯧꯔꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯇꯧ ꯑꯗꯨꯗ ꯂꯨꯆꯤꯡꯅ ꯍꯩꯃꯥ ꯇꯥ ꯆꯤꯡꯂꯦꯟ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟꯗꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯨꯆꯤꯡꯁꯨ ꯆꯤꯡꯂꯦꯟꯒꯤ ꯃꯇꯧꯗ ꯀꯔꯤꯅꯣ ꯈꯟꯅ ꯃꯍꯥꯛꯁꯨ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯟ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯂꯨꯆꯤꯡ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯁꯦ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗ ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯂꯨꯆꯤꯡ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯅꯪꯕꯨ ꯈꯟꯖꯔꯛꯄꯅꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕꯁꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯈꯛ ꯉꯝꯂꯣꯏꯒꯦ ꯅꯨꯄꯥ ꯃꯥꯒꯤ ꯁꯦꯡꯂꯕ ꯋꯥꯍꯩꯅ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯤꯠꯀꯤꯄꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯔꯤ ꯃꯔꯝꯗꯤ ꯂꯨꯆꯤꯡꯅꯁꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯄꯥꯝꯖꯈꯤꯕꯅꯤ ꯆꯤꯡꯂꯦꯟ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯁꯨ ꯄꯥꯝꯗꯅꯤ ꯁꯛꯇ ꯆꯨꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯛꯄꯨꯗꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅ ꯅꯥꯊꯩꯍꯟꯈꯤꯕꯅꯤ ꯃꯅꯥꯎ ꯑꯅꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯂꯨꯆꯤꯡ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯥ ꯆꯤꯡꯂꯦꯟ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯎꯄꯥꯡ ꯁꯨꯗꯕꯤ ꯂꯝꯖꯥ ꯃꯆꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯅꯥꯎ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯑꯗꯨꯅ ꯑꯩ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯅꯤ ꯂꯨꯆꯤꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯇꯥ ꯆꯤꯡꯂꯦꯟꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯌꯦꯡꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯇꯥ ꯆꯤꯡꯂꯦꯟ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡꯗꯨ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ
ꯑꯣ ꯂꯨꯆꯤꯡ, ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯌꯋꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ. ꯐꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯤꯒꯦ. ꯋꯥꯖꯔꯕꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯆꯤꯡꯂꯦꯟ ꯃꯆꯟꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯗ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯂꯨꯆꯤꯡ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ. ꯑꯗꯨꯕꯨ ꯊꯥꯡꯅ ꯃꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯎꯔꯤ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯕ ꯃꯅꯥꯎ ꯑꯅꯤꯕꯨ. ꯃꯆꯦꯕꯨ ꯂꯥꯛꯄ ꯎꯔꯕꯗ ꯑꯇꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯆꯦꯍꯜ, ꯀꯔꯥꯏ ꯆꯨ ꯃꯀꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯛꯑꯕꯣ? ꯀꯔꯥꯏꯅ ꯄꯤꯔꯛꯑꯣ, ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯆꯦꯍꯜ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ. ꯃꯧꯄꯥꯒꯤ ꯃꯇꯧꯗ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ. ꯃꯧꯄꯥꯒꯤ ꯃꯇꯧꯗ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ. ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯨꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯏ. ꯁꯦ, ꯏꯆꯦꯍꯜꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯇꯣꯝꯕꯗꯤ ꯍꯔꯥꯎꯅ ꯆꯨꯗꯨꯕꯨ ꯆꯥꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯅ, ꯏꯆꯦ, ꯑꯩꯅ ꯉꯁꯥꯏꯅ ꯌꯨꯝꯗ ꯆꯪꯁꯦ ꯍꯥꯏꯔꯕꯅꯤ. ꯏꯆꯦꯅ ꯆꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯆꯪꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯅꯤ. ꯐꯔꯦ, ꯁꯦ, ꯁꯤꯅ ꯅꯪꯒꯤꯅꯤ. ꯂꯥꯎ ꯆꯪꯉꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯂꯨꯆꯤꯡꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ. ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯛ ꯊꯥꯔꯤꯕꯗꯨꯗ ꯂꯥꯡꯂꯦꯟꯒ ꯑꯇꯣꯝꯕꯒꯅ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤ. ꯇꯣꯡ ꯇꯣꯡ ꯇꯨꯡꯗ꯭ꯔꯨꯡꯕꯤ, ꯆꯀ꯭ꯔꯤꯛ ꯅꯥꯀ꯭ꯔꯤꯛ ꯆꯋꯥꯏꯕꯤ, ꯊꯥꯗꯣꯏ ꯄꯨꯔꯅꯤꯃꯥ, ꯀꯩꯊꯦꯜꯗꯒꯤ ꯍꯋꯥꯏ ꯃꯔꯨ ꯀꯔꯧ. ꯑꯇꯣꯝꯕ, ꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯣ. ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯤ ꯃꯦꯝꯆꯥ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ. ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯥꯟꯅꯔꯤꯔꯣ? ꯑꯇꯣꯝꯕꯅ, ꯍꯣꯏ ꯏꯗꯣꯝꯆꯥ, ꯏꯆꯦ ꯑꯩꯒ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯟꯅꯔꯤꯅꯤ. ꯍꯣꯏ, ꯁꯥꯟꯅꯧ. ꯂꯨꯆꯤꯡꯅ, ꯍꯩꯃꯥ, ꯏꯗꯣꯝꯆꯥ ꯂꯥꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ. ꯏꯟꯁꯥꯡ ꯊꯤꯜꯂꯛꯏꯔꯣ? ꯍꯣꯏꯅꯦꯍꯦ, ꯅꯪ ꯀꯀꯥꯅ ꯉꯥ ꯃꯆꯥ ꯃꯄꯥꯠꯇꯒꯤ ꯐꯥꯔꯛꯏ ꯍꯥꯏꯗꯨꯅ ꯊꯣꯡꯕꯅꯤ. ꯁꯦ, ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯃꯍꯥꯎ ꯈꯔ ꯇꯪꯉꯨ. ꯍꯣꯏ ꯏꯗꯣꯝꯆꯥ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯤꯕꯅꯣ? ꯏꯗꯣꯝꯆꯥ, ꯀꯥꯡꯁꯣꯏꯅꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦꯗ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯁꯨ ꯆꯠꯂꯒꯦ. ꯅꯣꯏꯁꯨ ꯆꯥꯊꯣꯛꯎꯀꯣ. ꯑꯇꯣꯝꯕ, ꯂꯥꯡꯂꯦꯟ, ꯏꯗꯣꯝꯆꯥ ꯆꯠꯂꯦꯀꯣ. ꯍꯣꯏ ꯏꯗꯣꯝꯆꯥ. ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ. ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯄꯨꯂꯞ ꯇꯨꯝꯃꯤ. ꯃꯆꯦ ꯑꯍꯜꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯁꯨꯝꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯨꯆꯤꯡꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯆꯤꯡꯂꯦꯟꯗꯤ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ. ꯂꯨꯆꯤꯡꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯇꯕꯨ ꯇꯥꯗꯨꯅ ꯂꯩꯔꯤ. ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯉꯥꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯕꯨꯡꯅ ꯇꯛꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯨꯆꯤꯡ ꯍꯣꯏꯗ ꯂꯥꯛꯂꯤ. ꯂꯨꯆꯤꯡꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯉꯤ. ꯑꯗꯨꯅ ꯊꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ, ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯦ ꯈꯪꯉꯦ ꯍꯥꯏꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥ? ꯑꯁ, ꯏꯇꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯑꯉꯥꯡꯈꯩ ꯇꯥꯅꯤ. ꯋꯥꯊꯤ ꯅꯠꯇꯦ ꯏꯕꯦꯝꯃ. ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒꯅꯦ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ. ꯇꯥꯆꯧꯅ ꯅꯣꯏꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅꯅꯦ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯤ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ. ꯏꯇꯥ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯅꯥꯎ ꯑꯅꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯦ. ꯍꯩꯃꯥ, ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕꯁꯤꯕꯨ ꯈꯨꯜ ꯂꯥꯟꯗꯨꯅ ꯄꯥꯟꯒꯗꯕꯁꯨ ꯅꯠꯇꯦ. ꯂꯩꯀꯥꯏꯗꯅꯤ ꯀꯔꯤꯅꯣ? ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯅ ꯂꯩꯔꯛ ꯑꯍꯥꯟꯕꯗꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯅ ꯑꯔꯣꯏꯕꯗꯅꯤ. ꯑꯇꯣꯝꯕꯒ ꯂꯥꯡꯂꯦꯟꯅꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯅꯤ ꯀꯩꯅꯣ. ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯨ ꯅꯠꯇꯦ. ꯏꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯣꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯁ, ꯈꯪꯗꯦꯗ ꯏꯇꯥ. ꯑꯩ ꯋꯥꯈꯜꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ. ꯍꯣꯅꯦ, ꯋꯥꯈꯜ ꯊꯣꯛꯅꯕ ꯍꯣꯔꯦꯟꯅꯦ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯃꯨꯛꯇ ꯎꯅꯧꯁꯦ. ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯂꯣꯏꯅ ꯊꯣꯛꯂꯗꯕꯅꯤ. ꯑꯁ, ꯏꯇꯥ, ꯑꯩ ꯃꯗꯨ ꯇꯜꯂꯤꯗ, ꯉꯝꯃꯣꯏ. ꯍꯣꯏꯅꯦ. ꯅꯪꯅ ꯉꯝꯅꯦꯕꯨ ꯍꯥꯏꯒꯦꯔꯥ ꯉꯝꯃꯣꯏꯕꯨ ꯍꯥꯏꯒꯦꯔꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯗ ꯑꯣꯏꯅꯅꯦ ꯂꯣꯏꯅ ꯍꯥꯏꯔꯣꯕ. ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯇꯥ ꯑꯩꯁꯦ ꯌꯨꯝꯗꯅꯦ ꯂꯩꯐꯝꯒ ꯑꯃꯠꯇ ꯈꯪꯂꯣꯏꯗꯧꯔꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯑꯃꯠꯇ ꯆꯠꯍꯧꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯗꯨ ꯐꯠ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯆꯠꯅ ꯈꯪꯗꯦ. ꯍꯣꯔꯦꯟ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯈꯪꯗꯦꯀꯣ.
ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯨꯔꯗꯧꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯅ ꯍꯥꯏꯖꯍꯧꯕꯗꯨ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯇꯥꯁꯦ ꯀꯝꯗꯧꯅꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯅꯝꯗꯨꯅ ꯂꯨꯆꯤꯡꯒ ꯆꯤꯡꯂꯦꯟꯒꯗꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯎꯅꯍꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯂꯨꯆꯤꯡ, ꯅꯪꯗꯤ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯈꯪꯕꯅ ꯑꯩꯅ ꯇꯥ ꯆꯤꯡꯂꯦꯟꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯅꯤ꯫ ꯑꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯔꯤꯖꯥꯅꯤꯅꯤ꯫ ꯑꯗꯣ ꯂꯨꯆꯤꯡ, ꯑꯩꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕ ꯑꯩꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇ ꯑꯩ ꯍꯟꯅ ꯌꯦꯡꯂꯣꯏ, ꯌꯦꯡꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯇꯥ ꯆꯤꯡꯂꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯥ ꯆꯤꯡꯂꯦꯟꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯨꯆꯤꯡ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯡꯍꯤꯛꯅꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯆꯤꯡꯂꯦꯟ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯁꯨ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯅꯥꯎ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯃꯐꯝ ꯀꯔꯤꯗꯕꯨ ꯆꯠꯂꯨꯒꯅꯤ? ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯊꯝꯂꯁꯤ꯫ ꯇꯥ ꯆꯤꯡꯂꯦꯟ, ꯆꯠꯅꯕ ꯌꯥꯕ ꯋꯥ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯨꯁꯨꯛ ꯃꯨꯅ ꯖꯣꯝ ꯖꯣꯝ ꯁꯥꯡꯂꯤꯕ ꯄꯥ, ꯃꯤꯠꯂꯨ ꯑꯗꯨꯁꯨ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯃꯍꯥꯛꯅ ꯄꯤꯛ ꯊꯜꯂꯤ꯫ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ ꯃꯆꯥ ꯑꯗꯨꯁꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅꯇ ꯊꯜꯂꯕꯤ ꯂꯨꯆꯤꯡꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯆꯤꯝꯕꯥꯜ ꯃꯆꯥ ꯑꯗꯨꯅ ꯄꯦꯟꯗꯕ ꯋꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯍꯜꯂꯨꯏ ꯃꯇꯥꯒꯨꯝ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯁꯤꯆꯤꯜꯂꯛꯇꯨꯅ ꯁꯨꯏꯖꯥꯏꯅꯔꯤꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯈꯖꯤꯛ ꯈꯨꯝꯖꯤꯟꯕꯗꯤ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯂꯨꯆꯤꯡꯅ ꯍꯤ ꯀꯞꯂꯛꯄꯗꯨꯗ ꯆꯤꯡꯂꯦꯟ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯇꯣ, ꯀꯞꯄꯅꯨ꯫ ꯅꯪꯒꯤ ꯅꯅꯥꯎ ꯑꯅꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡ, ꯅꯪꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯗꯨꯒꯤ ꯆꯥꯡ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯦ꯫ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯈꯟꯈꯣ, ꯑꯩ ꯉꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨ ꯄꯨꯗꯨꯅ ꯆꯤꯡꯂꯦꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯑꯗꯨꯃꯛ ꯀꯞꯆꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯤ꯫ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯅꯥꯏꯗ ꯆꯠꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ 1-2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯒ ꯑꯇꯣꯝꯕꯒꯁꯨ ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯔꯝꯅ ꯃꯅꯝꯃ ꯃꯆꯦ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯥꯕꯨ ꯃꯌꯨꯝ ꯄꯥꯟꯅꯕ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟꯕ ꯂꯥꯡꯕꯤ ꯍꯩꯕꯤ ꯄꯤꯛꯇ꯭ꯔꯨꯅ ꯂꯨꯆꯤꯡꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯃꯗꯣꯝꯆꯥ ꯃꯦꯝꯆꯥꯗ ꯃꯕꯨꯡꯅ ꯂꯨꯆꯤꯡꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯕꯨꯡꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯑꯐꯕ ꯃꯤ ꯑꯣꯏꯕꯅ ꯃꯦꯝꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏꯅꯦ ꯄꯤꯛꯇ꯭ꯔꯨ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯅꯛꯁꯨ ꯅꯛꯄ, ꯅꯪꯕꯨ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯃꯤ? ꯑꯁ ꯏꯗꯣꯝꯆꯥ, ꯏꯇꯥꯅ ꯌꯥꯗꯕꯁꯤꯗ ꯑꯩꯁꯨ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯍꯩ, ꯍꯟꯗꯛꯀꯤꯁꯤꯃꯗꯤꯅꯦ ꯌꯥꯗꯕꯒ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯍꯥꯏꯅꯔꯗꯧꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯌꯨꯝꯗꯁꯨ ꯅꯪꯅꯅꯦ ꯅꯃꯥ ꯍꯣꯏꯗ ꯈꯔ ꯍꯥꯏꯌꯨ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯁꯥꯅ ꯌꯥꯅꯤꯡꯗꯕ ꯂꯨꯆꯤꯡꯕꯨ ꯅꯝꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯇꯣꯝꯕꯅꯁꯨ ꯃꯆꯦꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯅꯕ ꯈꯟꯖꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯆꯤꯡꯁꯨ ꯌꯥꯅꯤꯡꯗ ꯌꯥꯕꯗ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤꯕꯅ ꯍꯌꯦꯡꯗꯤ ꯂꯨꯆꯤꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯨꯆꯤꯡꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯄꯂꯦꯝ ꯄꯟꯊꯧꯃꯛꯅꯤ ꯈꯟꯖꯕ ꯃꯆꯦꯍꯜꯅ ꯍꯌꯦꯡꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯧꯄꯥ ꯑꯇꯣꯝꯕꯗꯤ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯍꯨꯞꯄ ꯉꯝꯗ꯭ꯔꯦ꯫ ꯆꯥꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯨꯆꯤꯡꯅ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ, ꯑꯇꯣꯝꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯏꯄꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ,
iche hana haiba inbani. Wahaiduna henna kapningba haibadu oiri. Atomba higna kaptuna. Iche hal ngasigi nakpa atomba se lam yam hele iche hal. Iche hal na kapkanu harabasu ai kaptaba ngamdre. Hayeng kaubu numittagidi palem panthok saklabi iche halna yumse thadok chakhrani khalubada nakpa haidi ising ligla ma phawa ichena sida taba ngamdre iche hal. Pisak piklingaidagi iche halgina thada chaujarakba nakpa aine. Atombadu wa makha taba ngamdana hi kapthorakle. Machina nungai khiroi khanduna kapningma khangduna leiramba langlensu khonjen khajik thokna kablakle. Iche hal Ningolgi Mapok ta poklubana panthona thambiramba mallaba yumjaw asida iche linaw punsigi laiminaw haina tamlamdre. Iche haldi hayengi numittagidi atopa sagai amagidamakta chakhranido. Iche na nungtigi chak thongduna ipaga aigibu udumuk pijabani. Adubu hayengdagidi iche na thongba chakse chaba phangaroi ko iche. Manaw nupiga maupaga na mahakpo kayagi mating nungsijaba khanjaba makhoigi mataw asi uraga lujingdu khangma ngambagi palwangmada oikre. Ichegi laklen atomba ichebu kari taw haibado nakhoina kaptuna adumuk leirabadi ichena karam nakhoibu thadoktuna chatpa ngamgadi. Iche luhongba se toklage ai luhongaroige ai nakhoi anibu thadoktuna ai chatpa ngammaroye. Machin manaw ahumdo khama ngamda higna kapminari. Makhoina kapagi khonjen adubu tarabada yumthangnabi madomcha memcha so changlaktuna ihe nakhoidi chalung mangasida kapminaduna leiraboire tahoideni he adumna kappa haunadese punsigi lapnagadawa natabasiba. Lujingdu aduma kaptuna idomcha ai luhongbase ai ngamgadaba mandre idomcha makhoi anibu thadoktuna ai chatpa ngamgadaba mandre idomcha. Memcha so machin manawgi matawda nungaitre masu kapningba haibadu oiri adubu lujingbu konsinbiduna themjinbirai. Adumna haiba haunadese karigi pukning sontharibano makhoi anigidamakta aikhoi mayam ama leiribasidi tose kapkanu wabana leiba tare nasado. Langlenga atombagada amu onsingduna langlen atomba nakhoi anibu kappato oni nakhoina adumna tawrabadi nachese karamna chatpa ngamgani. Adumna memchada themjinbiduna makhoibu cha khara pijarami asumna ahing adumasu haukhre. Mathangi numitni ngasidi jinglen amadi lujinggi luhongba numitni. Jingleni masado haraubana leitafam khangjadi. Somna lujinggi mayumdasu leikaigi mi kayana magi angama punaraktuna laknari. Leikaigi miyamna nungsibiba oibana makhoina amamam pubirakpada lujinggi awungpotto awatba leitre haibamak yai. Leikaigi mau amana ningthina kiribi lujingbu yengduna is haisu haibani aikhoigi lujing ase onthoknasu phajakreda. Leikai asida icha lujing mu phajabadi leiramgadawa mandida. Amana amu hairei adune hanagi kharaga phajare amu khara kesinba sidadi laigi machabu mankhre haiwani. Aigi chanupa sina khara charomlabadine aigi imodum oiramgadawani. Asumna mayamdo amuksu wawa nokminnai. Mikup kharagi matungdadi lakledo bor oiriba jinglen mahaksu ningthiba phijel leiting set chaduna makokta koyet pu uptuna thawaina khoidajabi pamjabi ningon oibi mahakpo lawba ningongi sangaida khongdoirakli. Asumna ngaihaki matung lujingsu thoraktuna mamtok mayai aduda sabi sanau anina nganthoirari. Hajai onthokna ningthijai amana hendi amana tadi kanana heli haiba khandokpham khangkhidre. Numit adugi luhongbadu kumhai amagumna thokre asumna lujing amadi jinglen miyam khangna luhonglami. Mikup kharagi matungni ningol oibi mahak adu palem panthogi nungsiraba sangaiba thadoktuna pamu magi magai tamkhigadawri. Chatlamdai mikup aduda thawai yaudraba palem panthogi ayekpa saktam aduda khurumjaduna tingtharakli.
ꯅꯆꯥꯒꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯕꯗꯤ ꯅꯆꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ ꯄꯦꯟꯖꯒꯗꯕ ꯑꯗꯨꯕꯨ ꯃꯗꯣ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯗ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯂꯩꯊꯣꯔꯛꯄꯅ ꯂꯥꯡꯂꯦꯟꯒ ꯑꯇꯣꯝꯕꯒꯅ ꯃꯆꯦꯒꯤ ꯃꯈꯣꯡꯕꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯆꯤꯡ ꯍꯦꯟꯅ ꯀꯞꯂꯤ꯫ ꯂꯥꯡꯂꯦꯟꯅ "ꯏꯆꯦ, ꯀꯞꯀꯅꯨꯋꯣ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯣꯛꯑꯕꯁꯦ ꯏꯆꯦ." ꯃꯅꯥꯎꯅꯨꯄꯤꯒ ꯃꯧꯄꯥꯒꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ "ꯏꯆꯦꯒꯤ ꯂꯥꯡꯂꯦꯟ, ꯑꯇꯣꯝꯕ, ꯏꯆꯦꯕꯨ ꯀꯔꯝꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯑꯩꯕꯨ ꯆꯠꯂꯁꯤꯒꯦ?" ꯑꯇꯣꯝꯕ ꯀꯞꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ "ꯏꯆꯦꯍꯜ, ꯇꯣ ꯀꯞꯄꯅꯨꯕ. ꯏꯆꯦꯗꯤ ꯃꯣꯃꯣ ꯅꯣꯛꯄꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤꯅꯤ. ꯑꯗꯨ ꯏꯆꯦꯍꯜ, ꯅꯧꯄꯥꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯗꯕꯅ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦꯗꯣ. ꯏꯆꯦꯅ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯅꯧꯄꯥꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯍꯜ." "ꯑꯇꯣꯝꯕ, ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯗꯤ ꯏꯆꯦꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔꯕ ꯏꯄꯥꯅꯦ." ꯂꯥꯡꯂꯦꯟꯅ "ꯏꯆꯦꯍꯜ, ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯧꯄꯥꯒ ꯑꯩꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯈꯛ ꯀꯥꯎꯕꯤꯒꯅꯨ. ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯦꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯗꯣ ꯃꯨꯠꯍꯟꯕꯤꯒꯅꯨꯀꯣ ꯏꯆꯦ." ꯀꯞꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯤ꯫ ꯃꯦꯝꯆꯥꯅ "ꯂꯨꯆꯤꯡ, ꯇꯣꯛꯑꯁꯦ. ꯃꯇꯝ ꯑꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ, ꯊꯦꯡꯈ꯭ꯔꯦ. ꯅꯕꯨꯡ ꯅꯧꯄꯥ ꯀꯌꯥꯅ ꯅꯪꯕꯨ ꯃꯄꯥꯟꯗ ꯗꯣꯂꯥꯏ ꯇꯧꯍꯟꯗꯨꯅ ꯅꯪꯕꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯤ." "ꯑꯇꯣꯝꯕ, ꯂꯥꯡꯂꯦꯟ, ꯅꯈꯣꯏꯕꯨ ꯅꯆꯦꯁꯦ ꯊꯥꯗꯣꯛꯑ ꯀꯩꯗꯧꯔꯕꯒꯦ?" ꯑꯁꯨꯝꯅ ꯂꯨꯆꯤꯡ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝ ꯑꯃꯗꯤ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯃꯧ ꯃꯒꯥꯏ ꯇꯝꯈ꯭ꯔꯤ꯫